खुरमजरी मियंग ताबिरिबसिंगु तराम ओचरी ngasi maroiba pauda Greater Imphal pumbada prepaid chana hananaba thabak lokhali haina Chief Minister na phongdokre amadi umorok yonbi Jethali bu ijat manghanbada chenaba mioi mari cherak pinaba kona rai takre mapogoiba pau pizari Hauze Imphal City ki mafam khara da electricity ki prepaid system chana riba asi Greater Imphal ki mafam khudi motasu chana hananaba thabak lokhali haina Chief Minister Okram Ibobina phongdokre ngasi chathakiba assembly mifamda Andro Kendrogi MLA DS Syam Kumar na pukhalakhiba calling attention amagi paukumoina Chief Minister na wafamasi thamkibani MLA Syam Kumar na Power Department na thosadabadagi handakta Bamon Kapu Takong Lokongda Sanbi ahum sikibaga mari leinana pukhalakhiba calling attention ta department asi miyamgi wakata draba officer karana tawningmo mongda tawduna leire transformer yadaba post leitaba madi wire pinaba hairabasu leite haiba paukum natana department asidagi fangdre adubu paisa pirabadi pol khudimo lobi yai miyamgi mihut oiriba sing fawba department ke official singna thawwa sade fiba masida asoiba aranba sing mari leinaba minister na yengsinbi naba puning jingsinki je minister na motion atu ki paukum khata na piraduna me kunmari da sanbi ahum lekidaba thawdo adu laibak thibani department na lokon adu da tingliba wire adu chonthare habedagi akonba pol sing sindopaga loinana semjin sajinbagi thabak yamna kana chatharingai charakta nonglei nusit amadagi HD posing adu amuk chonthaduna laibak thiba thawdo adu thokibani sanbu ahum da sarkar gi maikadagi pibe yaba mating pigani amaromda hojik oiriba maigi phibamgi matangda paladuna hana mapaldagi mai lebeda tha amada ahenba lupa crore 15 puthok adu hojik tha amada lupa crore 19 mai leinana puthole Manipur gi apunba mai sizinabagi chada humfu oiriba Greater Imphal asida prepaid system chana handuna revenue asi hena lakna ba akan thabak lokhalagani department asida anoba thausi gaya hodoktuna awonba kharadi soidana uragani haike ngasi chathagi session ge 0 hour da opposition jingba Dr. I Ibohan Minangarang Chief Minister gi Secretary Taleba Security Force ngi thawongda penadabadagi cabinet mifam phomgi tre have power asi yamna labak thibani cabinet minister fauba security na check tawbagi phibam leiraba asida micham sing karam torongani phibam asida minister singi ijar asi kadaida leiribagi maramaduna rule Umudani Pan gi makhada speaker na su moto ama lokhapiyo haike Chief Minister na House da puthokiba chahi asigi budget asi development yaudaba amasung lairabasingi mayokta leiba budget ni haina Dr. Ibohan Bina haikre budget ki general discussion da opposition leader su oiriba Dr. Ibohan Bina budget haibasi chakwa thorang puraknaba lairabasingi fibam fagathanaba lambi ama takadabani capital expenditure da chada kulumdoi khak oiba asina chakwa purakpa ngamloi haiki khanane naba asida MLA TS Syam Kumar amadi L Ibom cha su saruyaki L Ibom cha na atopa state kayagiri budget puthoktrngai da akhang ahe kayagi mot launai adubu state asigidi madu tobo ude haiki house ke luchungba su oiba chief minister na khanaba adugi paukum piraduna state asigi budget semada officially akhang ahe kaudrabasu dangai fadaba akhang ahe sing tathok tasin tawi dangai fadana hojik loisindana leiriba project sing loisinanaba maduda ahenba mieng thambani piklaba lupa crore chani romgi serfam asina karamba hiramda thadaraga lairaba sing fagat hansigi haibasu tanasi adubu central sponsor scheme kayagi state sharing oina lupa crore lising amarom tangai fadana chali National Rural Health Mission gi pithoktana leiba state share lupa crore 13 pithokre athuba matamda fund laklagani state asigi oina revenue laningai lambi asi sale tax abadi maigi khazna asinatana atopa lambi leite sale tax da ahoba kaya leiriba asi lehendana bahonari tauningba paikhaningba kaya leirabasu sale leitabana areba khara asina yana bahonabani haina Chief Minister na makha takhe Umorok yonbi Jethali bu ijan manghanbada chenaba mioi mari cherak pinanaba ngasi kona rai takre atema matangmi manungda case asi loisinduna matik chaba cherak pinanaba ngasi kona rai takhibani rape case asi da Chennai hariba makoi sing adudi Rojit Ibomcha Bijen amadi Kennedy di makoi da karamba cherak pigada ke haibadudi lakliba tang 18 da sentence hearing chatharaba matungda chapsana khangangadori masigi matangda ngasi prosecution director Tej Kumar na paumising da phongdokhibada Manipur da rape case ama mai pakna tha manga taruki manungda loisinba ngamba haibasi masina hanbani case asi mai pakna loisinana bahonabada civil society organization amadi ima ibel kayana mateng pangbi ki haiki makhatana asigumba nupi bu ijan manghan bagi thodok sing thotana ba miam punna hona minaba changi haiki rape case to ngasi loisle rai lakthwe khoi baduda generally ba Rojit tapai dandi rape kidnapping 25 arms dacoity
ग्रीवस हर्ट हाइरिबा तोंगान तोंगानबा ऑफेंस पंगा सिगी मारा लेरे हाइनो साखी की मतुंगी नमा दंदी फंगेना लाउथे लोइना नमागा लोइमिन नना चमिनबा थौदोक तु याउमिनबा इबोमचा बिजेन केनेडी मखोइसु किडनैपिंग ग्रीवस हर्ट अदुग रेप सेकंड 34 कॉमन इंटेंशन हाइरिबा तोंगान तोंगानबा ऑफेंस मराल मरी मंगा सिदा मखोइसु विचार चथर मतुंगा प्रमाण फंगले मरा लेरे नमखोइ मरी मपुन्ना दंदी लाउथोकले जे मणिपुर की इतिहास ता ngasi फावबदा असुक थुना अखोइना ब्रेव केस समदा था मंगा तरुक की मनुंगा विचार चथरगा दंदी पीबैसी यामने इतिहासिक ओइबनी आहान मनी मलेशिया की कुआलालंपुर चथरीबा साउथ एशिया मैनचेस्टर यूनाइटेड प्रीमियर कप ता इंडिया की महु सिंदना सरुक यारिबा BMSC तबुंगकोक सेमीफाइनल चंख्रे ngasi थाईलैंड का अहान बसानखिबा मैच ता गोल अममम चनदुना ड्रॉ ओइकी अनिसुबा मैच ता BMSC तबुंगकोक ना सिंगापुर पु गोल अमसिनोदा माइथिबा पीदुना सेमीफाइनल चंखिबनी All Manipur Women Social Reformation and Development Samas Nupi Samas Sinduna Kuntra Tarurak Chuba Imagi Numit Ngasi Lamya Basang da Pangthokre Taromadu da Imoinu Iri Kombi ki President AK Janaki All Manipur Women Social Reformation and Development Samas ki President Kesam Taruni Member Sanatombi Amadi Masakna Bamyo Kana Suryaki Wanga Kibising na Fungdona Kibata Lamdam Asida Noma Kanda Toliba Todo Wato Kaya Asi Ekoina Pumna Magna Amata oina thengnaminasi hairabadi pukchel sengna thabak tawba tangai fadi miyam gi thabak tawba haibasi khudung chadaba kaya mayok narabasu madubu kauthoktuna thabak tawba mathau tai haiki Manipur State Sumang Nila Council na sinulang ngasi ke grupat ki akoy ba mafam sing lamtu sengdokre juntara nipan gi thorom pangthokpada miyam gi khudong chana bagi damakta Manipur State Sumang Nila Council na leba ki damak saru yaba oina amoda kai sengdokpani haina council gi secretary Hemantana phongdoki koi juntrai panda thoba thobi singda koi na hekal leka tambasida khatang taru tanan na ising sengdokpa aduga koi gi taru tanan ba lepa gi miyam na sengdokmina ba apun bagi Iho sagan na honabada State Sumangla Council gi social work pangthokseri Observation Committee gi Joy Chandrana Sumangla Council na miyam gi khanduna asigumba thabok paithapada thagatpa phongdokhi Handak government high secondary schools in the admission ki watok tholiba asi loisinbiu amadi MBBS BTS ki entrance pangthokpiu haina All Manipur Student Guardian Organization gi secretary organization S Sumati na phondokre ngasi konu mamangda leba organization asi office ta paumi singa unaba amada Sumati na makha taraduna board na loba class 10 gi parikha pass toroba mahiri sing sarkar gi leidiba high secondary sing maruina TG CC Johnstone amadi eboton sanana chungba sing da ming chanbagi matangda chainaba leidiba asi education minister na ming changduna warasim pupuria o amarom da TG high secondary school da mahiroi chani chahum lawgadabada form lising ani ahum thaduna form gi mamal lupa chamangyang kai loba asi maram chade education minister na mamang da phongdo khiba Imphal mayon da leba higher secondary school singi seat capacity changwa ohingani oja afaba amadi infrastructure semgot sagakani haiba adu thabak to onthokpiu amarom da MBBS BTS ki matang da paladuna sarkar na phongdo khibada Supreme Court na entrance test pangthokpada athingba lei hariba adu aramna wafamni hiramasi ki matang da hoji chathariba state assembly da resolution ama lafam thoi housing fawda MBBS BTS ki form lising taruk chatrega tarani pan thakre amadi mahiroi lising manga chatrega yankhai taruk submit tawkre fibam asida entrance test pangthok taba haibasi mahiroi singi career manghanbani mahana makha taraduna hadak sarkar na board ki syllabus tagi alternative English lauthopagi subject lauthopagi khongthang ama lokhaliba asi yamna thagatningai ni phondokhi Kudakta entrance test le pa haibasidi masigam aramba thawong amani masidai sida MBBS and the BDS ki 2013 ki entrance pangthok khiraba guardian singna guardian singi oiba
ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯃꯨꯛ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯧꯒꯠꯀꯅꯤ ꯁꯤꯡꯖꯃꯩ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤ ꯃꯅꯤꯡ ꯅꯝꯕꯨꯜ ꯃꯄꯥꯒꯤ ꯂꯝꯕꯤ ꯅꯝꯊꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯝꯗꯕ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯍꯦꯃꯣꯆꯟꯗ꯭ꯔꯅ ꯁꯦꯝꯖꯤꯟꯕꯤꯕꯒꯤꯗꯃꯛ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯃꯅꯤꯡ ꯋꯤꯃꯦꯟꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ Manipur Basketball Association ki member Kaisam Ibu Pisakna lekhidabda Manipur Basketball Association amadi Dharmalaya Social Welfare Center na awaba phondorokli Joint Director Veterinary Imphal West na chakwa thorang Kanglup Segaro thoda babuk lekai ga khusamna duna ngasi lup asigi sangne da hui ke hida kapthokre Amarum da lalamong takhelamam lekai da leiba LGYDO Club da Healthy Women Society amadi lalamong takhelamam lekai Youth Development Organization na punna sinduna hui amadi hodong chamarom anti-rabies sida kapthokre Brahmapur habam lekai da leiba Birnam Chandra Mandir da wakolo kokwa beli amagi workshop hodokre Lalit Kala Sangam Imphal na Ministry of Culture ki sethang makhada pangthokpa workshop hodokpa ki thoram aduda aiba BJ Kumar Sharma Lalit Kala Sangam ki chairman Neta Chandra Maruoiba Miyoi Singh oina saruk yaki Lalit Kala Sangam ki chairman B Neta Chandra na Lalit Kala Sangam na lai haraubada sizinaba wakolo haiba beli asi puthongnaba hotnabasi miyamda wakolo gi maramda hena khangananabani haiki BJ Kumar na Beli haiba performance asi jagoi amadi tal ningthina khangbo igadabani masi top topa sathek amadi tal gi masak ningthina khangba mathau tai haiki masi tarai tarai ba potinate tobiri ba punamak jagoi haibatai tal masak khangbatai isei karido khangbatai adna isei ne jagoi ne ani khaktana dialogue yogdana wariyama libani miyamda Maruiba Pamukana Pizari Greater Imphal Pumada prepared Janahanaba Tabo locally had a Chief Minister of Fondokre Amadi Umoro Yonbi Jetali Ubu Ijan Mangan but the Jenaba Mari Jerak Pinaba Kora Rai Takre Ming W Sumokana Krumzari